Kamjong district ki call to the AR ga Kuki terrorist singa Kapnakhre Kuki terrorist na kidnap tabo micham ahum police na rescue tawkre tangkhul bunker kuntra yauna camp sing thugai kre UZ ani fare recruit tawna ba honaramba angang ani rescue tawre na taragani pan sikre kapada ama sokre manakta lairamba sing amasung tourist sing chena kre NI gi casing accused tara fare police control room dagi ngasi numidang thorok pacherol amada police NI amasung CRPF ki combined team sing na join Red Sing Chothabada NI gi casing amari lainana accused tara fare hari imicha mani fakre haiduna condemn taroli maroi ba e pau sing kudak ta tabina bagidama online Manipur YouTube channel asibu nungsi biduna subscribe tawbiramo please thagachari pumnamakpu pau maka tabinarasi mayam Kamjong district ki call to the AR ga Kuki terrorist singa Kapnakhre Kuki terrorist sing na kidnap tabo micham ahum police na rescue tawkre tangkhul katam naulong Imphal na Naga micham taru hatkiba bu yaning daba phongdokpa khongchat amanga si Imphal da chatkadauri ngasi ayu angan pung mari rom tarakpada Kamjong district ki Chasat police station ki jurisdiction manung chaliba call to khulda village volunteer ni haiba Kuki militant na 11 Assam Rifles ki personnel singa akan mamong da kuthong na kre Kamjong district police ki control room da telephone tawduna hanglubada thodok thokriba mafam asik Chasat police station dagi awang nungpokta kilometer kuntraga mari kuntraga manga lapna na indo mermar ngamkai paring dakna leibani matam kharagi mamangda su kulasigi yum sing mai thabana chingba yauna kulai paiba masal gi marakta kuthongna bagi thodok thokraba mafam ni hari ngasi ayu BBEZ na haina khangnaba Kuki khulai paiba singna makhongna khulasi tamna lakpa ubadagi khulasi bu ngak se lakliba taraga matoi Assam Rifles ki personal singna makhoi bu lepna bakhangan khibani Kuki khulai paiba sing aduna Assam Rifles ki wafam inbagi mahota nongmai kapa hurakpadagi nakalani gi marakta bom yawba sizin aduna akan mamong da khud thongna rakhibani hari Thodosi pau phangbaga Chasat PS ki team ama susang chinuna yengsin ke aduba thodosi da nakalani makta sopan yawbagi report laiti hari amarom da khainu thot khon Boss of the Naga Youth ki media amadi information cell na thokpa cherol amada ngase upung nipan makhairom tarakpada ukrul dagi Imphal tamna masala yang nabagi damak lakhiba tangkol micham ahum bu ditan PS na kon bamong ko chepu yorakpada Imphal tang ukrul lambi paring da chathok chasin tawba gari sing dagi cell khonggatpa Kuki narco terrorist kunlom na kidnap tawduna purre hari thodo ase ukrul dagi Imphal tamna Lakhiba passenger puba gari singbu security force na ngak senduna purakpada thokibani khudong thiba thodok mayok nakhiba tangkhul micham asina security escort ki gari singdagi tung thangna lakhibani Kuki terrorist singna makhoi bu fazinduna thamlaga makhoi ge camp ta punna bahona khibaga loinana nakoi tangkhulla lambi asida nakoi chathok chasin tawbi yaroi nakoi na laying gi chatpa oirabasu Imphal da chatning labadi helicopter na chatkadabani haiba wafam sing phongduraki hari thogdosigi pauta badagi litan police station gi OC na luching matim ama changsilaktuna tangkhul micham mi ahumbu Kuki terrorist ngi makuttagi rescue tawkhibani hari Litan PS ke OC na luching batim na panthadana amasung matam chana lokhalakpa thabaktagi tangkhul micham sing kan mangam khibani haina su phongduragli cherula sina makha tana hai Central Security Force sing su National Highway number 202 Imphal ukru lambi paring da chathok chasin tawba gari sing dagi lo na yadaba mong da text lawa amasung mi kidnap tawbagi thabak sing thorakpada khangsin usinadana laithokpi ganu haibaga loinana Central Force sing na lambi asi da chathok chasin tawriba sing bu phapun bagi thodok thohandana ba jackson thorang lokhat piu haina su appeal tawragli Imphal ukru lambi ase illegal Kuki refugee sing amasung drug cartel singa khuwam nungda thamba yaro haiba wafam su phongduragli amaramda mamang thagi taragumdoi da lailon wifi Kuki khunja nupi singna faraba matungda mamit amasung makut punsillaga Kuki terrorist kutpu amada sinakraba matung tha asigi tarada mihathi na halaga sina phangkiba pastor ani yauna Tangkol micham taruki mihat pu yaning daba phongdok tuna hayeng ayu pung 12 tarakpadagi all Tangkol Student Union Imphal gi apex body oriba Tangkol katam naulong Imphal na sinduna yaning daba khongchat amajat kadauri khongchat ase Deulalen gi Tangkol Baptist Church tagi horaga Khuyathong traffic point amasung Mau market fawbo chetkani micham taru hapida chenaba miyoi sing fadana lairiba sida Tangkol katam naulong Imphal na tumina laithokloi hairi ki micham ani fakre haiduna condemn tarogli Kuki Women Union gi Sangai Ko subdivision branch ki cherol amada ngasi nongalamdai pung ahum lom tarakpada Hindi amasung English lon ngangba khagi setpa sakhangdaba miyoi singna imung manunggi miyoi singi mamangdagi letkojang apokpa jam kholam kauba nupa ama amasung nemling kaubi ti lamnai khuldagi michamani faduna pukre haina yaningdaba phongduragli miyoi anibu faduna pukriba miyoi singa dulala lufki miyoi ram lenga ke agency ra natraga kanano haibadu pung 12 gi manungda khangalaknaba wafam phongdurakpaga loinana letkojang bu Condition amata yauduna pung kun mari ki manung da thadorakadabani karigumba thadoraktrabadi Kuki CSO amasung miyamga khusamnaduna chap chaba khongjang changsin gani haidi UZ ani fare recruit tawna ba honaramba angang ani rescue tawre Police control room gi cherol amagi matung ina ngarang security force na ISBT complex tagi RPFPL gi RK Solomon Elias Amon 28 kauba Thangmai ban Laurungpur Laikai dagi
Kedar ama mahaka loinaba Kamjong District ki Fange Kholdagi Hojina Naga Mapal Khwai Burmapur Leimayum Leirecta Leiba Thangmai Sang Kasar Kuntraganitoi Kauba Mioi Amaga Konana Fare Makoi Anina Lalolup Asigidama recruit Taunaba Honaramba Jovenal Ama rescue Taure Haidi Cherol Asina Makatana Hai Lalolup Asigi Yang Thangmaning Awang Leikai Digi Lieutenant Colonel Director in charge of Intelligence Oiba Sarangthem Jainta LS Biki LS Wanglen Nifuganipan Kauba Kedar Amasu Kongba Kaitel area Dagi Fare Haidi Farabasing asidagi sel oina lupa lising ani amasung angubu machugi bolero Casper amasu recover taure hari. Bunker kuntra yauna camp sing thugai kre security force sing na combine operation jathaduna Kangpokpi district ki Leimakong police station na konba mafam sing da logi wangmada sajilamba bunker kuntra yauna camp sing thugai kre hari lelon wifi lelon khunau m mulnui amadi konsa khulna chingba mafam sing da pak sana chathakiba thibomba gi thabak chathaduna thokliba irang asi nemtha bangam na bohona ki bani sas operation adu da 12 bor gi nomai taragamatoy 12 bor Nongmagi maru Janiga Marfu Taragamari bomb sem naba machak packet ani 12 bor Nongmagi kapthok khrabatok ning kuntragamari amadi bulletproof jacket taruk lom suphangbangam ki hari Nakalamarom danar Churachandpur district ki S Navin amadi Loilam koi khul anida sas operation chathaduna logi wangmada sajilamba check post amadi bunker sing thugaiduna manghantahan kre hojik Manipur da akanba mongda irang laksin nabagi pandam Chathariba thibomba gi thabak sing asi nauna lakiba DGP Mukesh Singha gi mieng makada chatharakpani hai independent prof chathanaba support tawrakli Kuki singna faruba naga taruk tamthina halakiba mihat ki matangda independent prof chathabiu haina miyam hauduna thangalakiba online petition mioi lising nifuga taruk ka chahunga kuntra na ngasi fawbada sign tawrakre online da tawrakiba petition adu maru oina awang nongpok India gi amasung lemhauriba India gi state sing khaktana tana mapan country sing dagi supporter sing su Yaurak masing yamlaba signature sing adu tawnarakibani makhatana mioi lising humfu hena support tawrakigani haibigi thajabaga loinana masing yamlaba miyamgi appeal asina naga taruk mihat ki justice phanganduna haina appeal tawnarakibani Israel ge attack ta Lebanon da taragani pan sikre US Iran makhatana wari sanagadaba sing adu yaithokre Iran amasung United States kagi marakta lan losinabagi handak tawnakiba agreement kaihanba yabagi mawongda ngarang numidang kha thangba Lebanon da Israel ge force ni attack tawkre haina Israel ge military na ngasi phongdokre Lebanon da khut thongnaba hena kankalakibaga US ki Vice President JD Vance na saruk yagadaba Iran amasung United States ki marakta Switzerland da ngasi irai numita chathanaba tharang tawkiba wari sanaba du yaithokre Lebanon da sikiba migi masing hengatkre Israel ge military ni chathari haikiba Air attack sing the Yamdraba the Mui Taraga Nipan Sikre, Haina Lebanon Gilengang Chalaiba National News Agency na Fongdokre. Israel Ginakan so Lieutenant Colonel Ama Yauna Kutong Naba to the Katangba Lebanon the Makwegi, Lanmi Mari Sikre Hari. Explosive drone attack Amada Israel Gatopa Lanmi Manga Amaga Susoki Hari, Lebanon the Makata na kutong na ba sina Lebanon na friend pum na magta military operation sing kudakta lep na ba yana ki banaw na sagitaw na ki dil adu kahen bayay dil adu na lan adu loishin na ba international shipping the Strait of Hormuz amuk hangdok na ba maduga loin na Tehran gi nuclear program gi matang da warisan na bagi teval da US amasung Iran bu amuk han na punsin na papandam thamli Strait adu da Iran athing batham duna malem ge te mafam da thau pu pum na maglefan bangami lana sina thau gi mamal sing sathina wangkar han ki financial market sing da sohan ki ba inflation thola ki ba matung US da economic catastrophe ama thingnaba agreement adu mahang na sahi tawkibani haina US President Trump na haiki agreement adu sahi tawnakiba matung yumsagi sagi numidang da thau veral million 12.5 hena Strait of Hormuz adu fauduna lanthok lakre haina US na haiki chai asida kona Michael Mayok nariba Israel gi Prime Minister Benjamin Netanyahu na Makoina kudum chanduna leiriba kha thangba Lebanon dagi lanmi sing withdraw taw haiba yadri Israel gi security na madu mathau taribang makai Kha thangba Lebanon gi security zone amagi manungda Israel gi forcing adumak leigani haina sagosen numita mahangna haiki adubu Netanyahu gi handa ki khongthang sing adu phongna yaningda phongdokhiba Trump na agreement adugi nomagi mamangda US yaudana Israel leire haiki aihak yaudana Israel leire maramdi atopa kanaguma president amata aina tawkhiba adu tawningloi aihak BB ga akanba mari ama leinei haina Netanyahu da sejinaba maming paladuna Trump na haiki New York ki Times Square da kapada ama sokre manakta lairamba sing amasung tourist sing chenakre New York ki Times Square da sagol sen gi numi yungba matung da nongmai maru kaya marum kapagi thawdo ama thokre maduda anakpada laiba mioi sing amasung tourist sing pakhatna duna chenakre police na thuna tana duna mioi ama fakre mioi ama hospital da purakre haina fire department na haiki adubo makha taba marik chumma pau pi khide thawdo adu NBA champion New York Knicks pangthokpa parade amada lower Manhattan gi street sing pick than
ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:40 ꯇꯥꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 10,000 ꯔꯣꯝ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯋꯥꯔꯜꯗ ꯀꯞ ꯑꯗꯨ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯍꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯋꯥꯔꯜꯗ ꯀꯞ ꯚꯤꯖꯤꯇꯔꯁꯤꯡꯅ ꯃꯐꯝ ꯑꯗꯨ ꯄꯤꯛ ꯊꯟꯈꯤ ꯍꯥꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁ꯭ꯇꯔꯤꯠ ꯑꯗꯨꯗ ꯆꯦꯟꯈꯤꯕ ꯃꯤ ꯆꯤꯟꯕ ꯇꯨꯔꯤꯁ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯜꯗ ꯍꯥꯟꯅꯅ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯇꯥꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯄꯥꯈꯠꯍꯟꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯍꯤꯡꯅꯕ ꯆꯦꯟꯅꯕ ꯎꯈꯤ꯫ ꯈꯥꯝꯗꯨꯅ ꯊꯝꯕ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃꯗꯒꯤ ꯃꯤꯇꯔ ꯈꯔ ꯂꯥꯞꯄꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯅ꯭ꯌꯨ ꯌꯣꯔꯛ ꯅꯤꯛꯁ NBA ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯡꯊꯣꯛꯄ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯡꯗ ꯖꯨꯟ 13ꯇ ꯇꯥꯏꯝꯁ ꯁ꯭ꯀ꯭ꯋꯦꯔ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡ ꯑꯅꯧꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫